ꯁꯤꯒ ꯃꯁꯤꯁꯨ 10 ꯆꯠꯆꯔꯤ ꯉꯁꯤꯗꯤ ꯁꯤ ꯑꯩꯈꯣꯏ ꯃꯦꯆꯤꯟ ꯔꯨꯝꯗꯒꯤ ꯑꯣꯏꯅ ꯍꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯕꯛ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯕꯤꯔꯛꯑꯣꯅ ꯄꯥꯎꯗꯧꯁꯦ ꯑꯩ ꯁꯤ ꯃꯦꯆꯤꯟꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯨꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯃꯤꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯇ꯭ꯌꯨꯕ ꯑꯦꯛꯁꯔꯦꯒꯤ ꯇ꯭ꯌꯨꯕ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯇ꯭ꯌꯨꯕꯁꯤ ꯂꯩꯔꯦ ꯑꯗꯨ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯎꯔꯥꯛꯄꯗꯤ ꯈꯪꯗꯦꯕꯀꯣ ꯃꯦꯆꯤꯟꯒꯤ ꯃꯔꯝꯗ ꯌꯥꯝ ꯄꯥꯛꯅꯗꯦ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯀꯥꯞꯇꯣꯏꯁꯦ ꯁꯤꯒꯤꯁꯤꯅ ꯀꯥꯎꯁ ꯀꯧꯋꯦ ꯇꯦꯕꯜ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯔꯦ ꯇꯦꯕꯜ ꯍꯥꯏꯇꯥꯔꯦ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯞꯄꯒ ꯀꯥꯞꯄ ꯈꯣꯠꯄ ꯂꯣꯏ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯅ ꯆꯦꯁ ꯁ꯭ꯇꯦꯟ ꯀꯧꯋꯦ ꯁꯤꯗꯅ ꯆꯦꯁ ꯑꯦꯛꯁꯔꯦꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯥꯞꯄꯒꯨꯝꯕ ꯑꯗꯨꯒ ꯁꯤ ꯁ꯭ꯄꯥꯏꯟꯒꯨꯝꯕ ꯂꯦꯞꯄꯒ ꯈꯣꯠꯂꯒ ꯑꯦꯅꯤ ꯂꯦꯞꯄꯒ ꯀꯥꯞꯄ ꯁꯤꯗ ꯑꯗꯨꯝ ꯀꯥꯞꯄꯅꯤ ꯀꯦꯁꯦꯠ ꯑꯁꯤꯗ ꯍꯥꯞꯄꯒ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯦꯁꯦꯠ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯗꯣ ꯀꯦꯁꯦꯠ ꯑꯅ ꯍꯥꯏꯕꯗꯣ ꯁꯤꯅ 12-15ꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣ 10-12 ꯈꯤꯇꯪꯗꯤ ꯃꯝꯃꯦ ꯃꯩꯁꯦ ꯑꯃꯈꯛꯇꯪ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ 8-10 ꯁꯤꯅ ꯑꯦꯛꯁꯔꯦ ꯃꯦꯆꯤꯟ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯤꯅ ꯀꯥꯞꯇꯨꯕ ꯑꯣꯟ ꯀꯩꯅꯣ ꯇꯧꯔꯅꯤ ꯒ꯭ꯔꯤꯟꯁꯤꯗ ꯑꯣꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯅ ꯀꯥꯞꯄꯛꯇꯨꯅꯦꯕ ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯅ ꯑꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯃꯨꯛ ꯁꯦꯝꯃꯛꯀꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯉꯥꯛꯇꯪ ꯍꯣꯔꯦꯟ ꯄꯨꯡ 9:30 ꯑꯗꯥꯏꯃꯨꯛꯇꯤ ꯑꯩꯈꯣই ꯉꯥꯏꯒꯅꯤ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯀꯩꯀꯩ ꯁꯤꯟꯅꯕ ꯈꯣꯠꯅꯕꯒꯤꯀꯣ ꯉꯔꯥꯡ ꯅꯥꯏꯠ ꯇꯥꯔꯝꯃꯤꯅ ꯑꯗꯨꯅ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯛꯀꯦ ꯑꯁ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯗ꯭ꯔꯦꯁ ꯀꯩꯀꯩ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯉꯁꯤ ꯂꯥꯛꯀꯅꯦꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯥꯟꯅ ꯍꯣꯡꯉꯦ ꯑꯩꯈꯣꯏ ꯆꯦ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅꯦ ꯂꯥꯛꯑꯣꯏꯖꯥꯠꯂꯣ ꯃꯩ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯑꯝꯃꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯇꯥꯍꯧꯗꯕ ꯋꯥꯅꯤꯗ ꯀꯥꯡꯒꯧꯒꯤꯅꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯆꯦꯅ ꯂꯣꯟꯊꯕ ꯀꯩꯅꯣ ꯁꯦꯕꯣꯠꯀ ꯑꯂꯨꯒ ꯇꯣꯠꯂꯒ ꯆꯥꯕ ꯅꯨꯡꯗꯥꯡ ꯂꯩꯕꯤꯔꯛ ꯁꯤꯁꯦ ꯊꯥꯡꯃꯩꯕꯟꯗ ꯇꯝꯄ ꯀꯥꯞꯄꯒꯤꯗꯣ ꯆꯧꯒꯤ ꯃꯥꯟꯅꯩꯕ ꯊꯕꯛ ꯑꯃꯀꯣ ꯆꯧꯒꯤꯗꯣ ꯍꯜꯂꯛꯑꯒ ꯍꯥꯏꯔꯛꯑꯣ ꯑꯁ ꯑꯩꯁꯦ ꯊꯕꯛꯇꯣ ꯆꯠꯂꯨꯔꯦ ꯏꯃꯥꯟꯅꯕꯒ ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯏꯔꯛꯇ꯭ꯔꯦ ꯍꯪꯆꯤꯠꯀꯨꯝꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯩꯁꯦ ꯑꯃꯨꯛ ꯏꯃꯥꯟꯅꯕ ꯑꯃꯒ ꯃꯥꯛꯁ ꯈꯔ ꯊꯥꯗꯣꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯝꯇ ꯆꯠꯂꯨꯒꯦ ꯍꯌꯦꯡ 시슈 이제로만 ꯈꯪꯗꯦ ꯁꯤ ꯂꯣꯏꯔꯒ ꯏꯔꯛꯑꯅꯤ ꯃꯣꯏ ꯁꯤꯡ ꯊꯥꯗꯣꯛꯄ ꯌꯥꯗꯦ You want to see